ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯦ ꯔk꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯅꯨꯡ ꯈꯔ ꯍꯟꯖꯤꯟꯅ ꯂꯩꯕ ꯆꯤꯡꯌꯥ ꯅꯛꯄ ꯈꯨꯜ ꯑꯃꯗꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯆꯥꯎꯕ ꯑꯌꯨꯛꯀꯤ ꯂꯥꯏ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡ ꯅꯣꯟꯈꯠꯂꯛꯄꯗ "ꯍꯣꯏꯃ ꯈꯪꯉꯤꯍꯦ, ꯀꯩꯅꯣ ꯄꯥꯕ, ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯑꯗꯨꯕꯣ?" ꯇꯣꯝꯆꯥꯅ "ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯍꯥꯏꯗꯅ ꯌꯦꯡꯂꯝꯂꯤꯕꯅꯤ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯪꯅ ꯀꯩꯅꯣꯝ ꯇꯧꯔꯁꯨ ꯏꯃꯥ, ꯀꯞꯂꯕꯁꯨ ꯏꯃꯥ, ꯑꯗꯣ ꯀꯧꯒꯅꯨ, ꯅꯣꯏ ꯅꯃꯥꯗꯣ ꯀꯧꯒꯅꯨ, ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯃꯥꯒꯤ ꯃꯃꯤ ꯑꯃꯐꯥꯎ ꯇꯥꯍꯟꯒꯅꯨ꯫ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ, ꯑꯩꯒꯤ ꯃꯤꯡ ꯑꯣꯏꯅ ꯀꯧꯀꯣ꯫ ꯀꯩ ꯄꯥꯕꯁꯤ ꯀꯩꯅꯣ ꯈꯪꯗꯦꯕ, ꯑꯩꯅꯦ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯅꯦ, ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯑꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯀꯣ꯫ ꯍꯠꯅꯨꯔꯐꯥꯎ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯅꯣ? ꯁꯨꯃꯥꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯗ ꯑꯣꯏꯔꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯗꯁꯨ ꯁꯨꯅ ꯄꯣꯛꯂꯝꯕ ꯌꯥꯗ꯭ꯔꯣ? ꯏꯊꯟꯇ ꯑꯩꯗꯤ ꯏꯁꯥꯁꯦ ꯇꯪꯈꯥꯏ ꯇꯥꯗꯧꯗ ꯉꯥꯏꯔꯤꯕ, ꯑꯃꯗ ꯑꯃꯨꯛ ꯆꯦꯟ, ꯑꯃꯗ ꯑꯃꯨꯛ ꯆꯦꯟ, ꯑꯩ ꯁꯤꯗꯧꯔꯦ꯫ ꯍꯥꯏ, ꯋꯥ ꯃꯈꯥ ꯇꯥꯅ ꯆꯥꯛ ꯊꯣꯡꯂꯁꯨ ꯑꯩ ꯊꯕꯛ ꯆꯠꯊꯣꯛꯇꯧꯕ ꯂꯩ, ꯊꯦꯡꯕ ꯌꯥꯔꯣꯏ, ꯆꯪꯉꯣ ꯆꯣ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯑꯣ, ꯊꯣꯡꯂꯨꯔꯒꯦ꯫ ꯅꯆꯥꯁꯦ ꯄꯥꯈꯪ ꯑꯔꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤ, ꯅꯨꯄꯤꯁꯨ ꯐꯪꯂꯔꯣꯏ, ꯍꯅꯨꯊꯪꯗ ꯑꯣꯏꯅꯔꯤꯅꯦꯅ ꯇꯧꯔꯤꯗꯣ꯫ ꯑꯩꯕꯨ ꯎꯀꯥꯏ ꯇꯛꯄꯅꯦꯕ, ꯄꯦꯜꯂꯣꯀꯣ ꯄꯥꯕ ꯅꯪ꯫ ꯍꯥꯏ, ꯅꯃꯥ ꯀ꯭ꯋꯥꯛꯇꯨꯗ ꯍꯥꯏꯔꯁꯨ ꯆꯠꯂꯣ, ꯇꯥꯅꯤꯡꯗꯦ, ꯆꯪꯉꯣ꯫ ꯆꯥꯎꯕ ꯆꯥꯛ ꯊꯣꯡꯂꯝꯂꯕ ꯃꯇꯨꯡ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ "ꯃꯥ, ꯍꯣꯏ ꯃꯥ, ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ? ꯊꯣꯡꯁꯨ ꯏꯍꯥꯡ ꯍꯥꯡꯉꯤꯅ ꯇꯧꯔꯤꯁꯦ" ꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯃꯥꯕꯨ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯗꯨꯅ ꯃꯅꯤꯡ ꯏꯪꯈꯣꯜ ꯂꯩꯔꯤꯗꯨꯗ ꯑꯃꯨꯛ ꯂꯥꯛꯄꯗ ꯎꯔꯤ ꯃꯃꯥꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯏꯁꯤꯡ ꯆꯥꯏꯔꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ "ꯏꯃꯥ, ꯀꯩ ꯇꯧꯔꯤꯗꯨꯕꯣ? ꯑꯩ ꯂꯥꯛꯂꯒ ꯑꯗꯨꯝ ꯆꯥꯏꯔꯁꯨ ꯌꯥꯕꯗꯨꯕꯣ?" ꯔꯥꯁꯤꯅ "ꯏꯆꯥꯗꯤ ꯃꯄꯥ ꯃꯀꯣꯒꯤ ꯃꯆꯥꯅꯤꯅ ꯂꯥꯛꯅꯤ ꯂꯥꯛꯑꯣꯏꯁꯨ ꯈꯪꯗꯦꯅ ꯃꯔꯣꯏꯁꯦ ꯂꯣꯏꯅ ꯀꯪꯂꯅꯤꯅ ꯆꯥꯏꯔꯤꯕꯅꯤ." "ꯏꯁ, ꯑꯩꯕꯨ ꯂꯥꯛꯇꯕ ꯀꯔꯤ ꯅꯨꯃꯤꯠꯇ ꯌꯥꯎꯒꯦ ꯏꯃꯥ?" "ꯌꯥꯎꯗꯦ ꯌꯥꯎꯗꯦ, ꯁꯦ ꯑꯃꯨꯛꯇ ꯆꯥꯏꯕ ꯂꯣꯏꯁꯤꯜꯂꯣ." "ꯍꯅꯨꯊꯪꯗ ꯑꯅꯝ ꯀꯜꯂꯗꯤꯅꯦ ꯋꯥꯖꯒꯦꯇꯅꯤ ꯏꯃꯥ, ꯅꯠꯇꯦ ꯅꯆꯥ ꯑꯩꯕꯨ ꯀꯌꯥꯝ ꯑꯣꯠꯈꯤꯒꯦ ꯍꯥꯏꯕꯅꯣꯕ? ꯑꯩꯁꯦ ꯄꯥꯈꯪꯅꯦꯕ, ꯀꯣꯏꯕ ꯂꯥꯡꯕꯁꯨ ꯐꯪꯗ꯭ꯔꯦ, ꯀꯨꯝꯍꯩ ꯍꯔꯥꯎꯁꯦ ꯑꯩꯒꯤꯗꯤ ꯁꯔꯨꯛ ꯌꯥꯎꯗꯕꯒ ꯃꯥꯟꯅꯔꯦꯕ." "ꯆꯠꯂꯨꯅ, ꯀꯅꯥꯅ ꯊꯤꯡꯒꯦ ꯏꯆꯥꯅ ꯆꯠꯄꯗ? ꯅꯄꯥ ꯃꯀꯨꯗꯨꯅ ꯊꯤꯡꯕ꯭ꯔꯣ? ꯏꯃꯥ ꯇꯧꯒꯦ, ꯆꯠꯂꯨ, ꯏꯃꯥꯅ ꯌꯥꯔꯤ." "ꯑꯩꯈꯣꯏ ꯄꯥꯕꯒ ꯏꯃꯥꯒꯁꯦ ꯀꯔꯤ ꯂꯥꯏꯅꯕꯨ ꯁꯦꯝꯕꯤꯔꯤꯅꯣ ꯈꯪꯗ꯭ꯔꯦ, ꯍꯨꯏꯒ ꯍꯧꯗꯣꯡꯒ ꯍꯥꯏꯗꯨꯅꯤ." "ꯑꯣ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯀꯅꯥꯁꯨ ꯊꯤꯡꯗꯤꯌꯦ." "ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯆꯠꯇ꯭ꯔꯤꯕꯅꯣ? ꯆꯠꯂꯨꯗꯅ." "ꯍꯥꯍꯥ, ꯏꯆꯥꯅ ꯀꯦꯊꯔꯒ ꯆꯠꯈ꯭ꯔꯗꯤ ꯂꯝꯕꯥ ꯂꯩꯔꯣꯏ, ꯅꯆꯤꯜ ꯊꯤ ꯍꯥꯏꯅꯤ, ꯐꯖꯅꯤꯕꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯗꯤ ꯅꯃꯥ ꯑꯩ ꯂꯧꯕꯅꯤꯅ, ꯀꯨꯆꯨꯗꯕꯨ ꯅꯄꯥ ꯃꯀꯨꯗ ꯂꯧꯕꯩ ꯋꯥꯅꯤ." "ꯑꯁ, ꯃꯥꯒꯤꯁꯦ ꯑꯩꯕꯨ ꯊꯥꯒꯠꯂꯤꯔ ꯊꯥꯗꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯋꯥꯅꯤ꯫ ꯏꯃꯥ ꯄꯥꯕꯅ ꯊꯤꯡꯗ꯭ꯔꯁꯨꯅꯦ, ꯋꯥꯈꯜ ꯇꯥꯕ ꯏꯃꯥꯒ ꯋꯥꯈꯜ ꯇꯥꯕ ꯏꯄꯥꯒꯒꯤ ꯅꯆꯥ ꯑꯣꯏꯔꯨꯕꯅ ꯅꯆꯥꯗꯤꯅꯦ, ꯏꯃꯥ ꯑꯔꯤꯕ ꯃꯤꯡꯊꯣꯜ ꯐꯪꯖꯔꯦ." "ꯅꯄꯥꯗ ꯍꯥꯏꯌꯨ ꯑꯗꯨꯗꯤ ꯀꯣ, ꯑꯩꯅꯔꯣ ꯁꯤꯕꯣ? ꯑꯩꯁꯨꯅꯦ ꯏꯊꯟꯇ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯤꯕ꯭ꯔꯣ ꯍꯥ?" "ꯑꯗꯨ ꯏꯃꯥ, ꯄꯥꯕꯒ ꯏꯃꯥꯒ ꯇꯣꯉꯥꯟ ꯂꯩꯔꯤꯁꯦ ꯀꯨꯏꯃꯟꯈ꯭ꯔꯦꯕ, ꯑꯩꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯀꯥꯟꯗꯒꯤ ꯂꯩꯔꯝꯕꯅꯤ, ꯑꯩ ꯃꯔꯝꯁꯨ ꯈꯪꯗꯦ, ꯑꯃꯨꯛꯇ ꯍꯥꯏꯌꯨꯕ ꯏꯃꯥ." "ꯅꯄꯥ ꯃꯀꯨꯗꯨꯗ ꯍꯪꯉꯨ, ꯏꯃꯥ ꯈꯪꯗꯦ." "ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯍꯪꯕꯗ ꯈꯨꯝꯗꯦ ꯄꯥꯕꯁꯨ, ꯏꯃꯥꯁꯨ, ꯑꯩꯅ ꯁꯥꯎꯔꯛꯂꯗꯤ ꯅꯨꯄꯤ ꯊꯤꯔꯒ ꯑꯩꯁꯨꯅꯦ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯎ ꯏꯟꯈꯤꯅꯤꯀꯣ." "ꯍꯩ ꯃꯍꯥꯆꯟꯗꯥꯟ, ꯑꯗꯨꯃꯥꯏ ꯇꯧꯔꯗꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ, ꯑꯩꯗꯤꯅꯦ ꯀꯨꯝꯍꯩ ꯇꯧꯗꯧꯅꯤ ꯈꯪ, ꯅꯄꯥ ꯃꯀꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕꯁꯨ ꯌꯥꯔꯣꯏ, ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯗꯧꯅꯤ ꯍꯥꯏꯔꯤꯁꯤꯅꯦ, ꯑꯩꯒꯤ ꯁꯨꯃꯥꯡꯁꯤꯗ ꯏꯆꯥꯕꯨꯅꯦ ꯆꯥꯎꯅ ꯍꯣꯡꯗꯧꯔꯤꯕꯅꯤ ꯏꯃꯥꯅ." "ꯃꯗꯨ ꯀꯣꯟꯅ ꯈꯟꯅꯁꯤ ꯏꯃꯥ, ꯂꯥꯛꯑꯣ, ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯗꯧꯅꯤꯅ ꯊꯦꯡꯈ꯭ꯔꯅꯤ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕꯤꯔꯝꯂꯒꯦ." "ꯍꯩ, ꯅꯪ ꯉꯁꯤ ꯍꯟꯕ ꯌꯥꯔꯣꯏ, ꯏꯃꯥ ꯏꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ." ꯆꯥꯎꯕ ꯃꯃꯥꯗꯤ ꯇꯥꯍꯟꯗꯅ ꯃꯆꯤꯜꯗ ꯁꯣꯜꯂꯤ꯫ "ꯅꯨꯡꯉꯥꯏꯔꯣꯏ, ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤꯅ ꯀꯔꯤꯅꯣ ꯈꯪꯗꯦ, ꯑꯁꯣꯝꯗꯁꯨ ꯆꯥꯛꯀ ꯊꯣꯡꯕꯤꯔꯝꯗꯧ ꯅꯠꯇꯦ, ꯑꯩꯕꯨ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣ, ꯑꯁ." ꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯈꯣꯠꯇꯨꯅ ꯂꯩ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥꯅ "ꯀꯩꯗꯧꯔꯦ, ꯅꯪꯅ ꯃꯔꯣꯝ ꯃꯔꯣꯝ ꯁꯣꯜꯂꯤꯗꯨꯅ? ꯏꯃꯥ ꯇꯥꯗꯦ, ꯇꯥꯅꯕ ꯍꯥꯏꯔꯛꯎꯅꯦ." "ꯃꯥ, ꯉꯁꯤꯗꯤ ꯍꯜꯂꯨꯈꯤꯒꯦ, ꯍꯌꯦꯡ ꯑꯣꯏꯅ ꯂꯩꯔꯒꯦ, ꯅꯨꯃꯤꯠꯁꯨ ꯐꯠꯇꯦ, ꯄꯥꯕꯗꯁꯨ ꯍꯥꯏꯔꯝꯗꯦ, ꯆꯥꯛꯀ ꯊꯣꯡꯂꯝꯃꯣꯏ." "ꯈꯪꯂꯕꯅꯤ, ꯍꯥꯏꯔꯛꯂꯅꯤ ꯍꯥꯏꯕꯁꯦ, ꯑꯩꯁꯤꯕꯨ ꯅꯃꯥ ꯅꯠꯇ꯭ꯔꯕꯣ ꯍꯥꯏꯕꯅꯤ, ꯅꯪ ꯂꯩꯅ ꯂꯩꯅ ꯏꯊꯟꯇ ꯊꯝꯂꯤꯁꯤꯕꯣ." ꯁꯤ ꯍꯥꯏꯗꯨꯅ ꯔꯥꯁꯤ ꯀꯞꯁꯤꯟꯅꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯇꯧ ꯎꯕꯗ ꯆꯥꯎꯕ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯇꯧꯁꯤꯟꯅꯕꯅꯤ ꯈꯪꯂꯕꯁꯨ ꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯥꯅ ꯃꯊꯟꯇ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯃꯄꯥꯁꯨ ꯑꯗꯨꯃꯉꯥꯏ ꯃꯊꯟꯇꯅꯤ꯫ ꯆꯥꯎꯕ ꯃꯀꯣꯛ ꯉꯥꯎꯔꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤ꯫
ꯀꯞꯁꯤꯟꯅꯔꯁꯨ ꯀꯥꯟꯅꯗꯦ ꯏꯆꯥꯅꯤꯅ ꯃꯃꯥꯏꯒꯤ ꯅꯥꯛꯇ ꯂꯩꯅꯤꯡꯗꯕꯁꯤꯕꯨ ꯑꯗꯨꯕꯨꯗꯤ ꯈꯪꯅꯤꯗꯅ ꯑꯩ ꯔꯥꯁꯤꯅꯤꯗꯅ ꯇꯧꯒꯦꯕ ꯍꯅꯨꯕ ꯅꯪ ꯌꯦꯡꯉꯨ ꯑꯩꯅ ꯇꯧꯔꯛꯄꯗꯣ ꯆꯥꯎꯕ ꯁꯨꯃꯥꯡꯗꯨꯅ ꯂꯥꯛꯄꯗ ꯀꯅꯥꯗꯅꯣ ꯊꯣꯛ ꯍꯦꯛ ꯊꯦꯡꯖꯤꯜꯂꯨꯔꯦ ꯑꯌꯣ ꯍꯣꯏ ꯃꯥ ꯁꯤꯔꯦ ꯀꯅꯥꯅꯣ ꯍꯥ ꯃꯤ ꯆꯠꯂꯤꯁꯦ ꯎꯗ꯭ꯔꯣ ꯅꯃꯤꯠꯇꯣ ꯇꯥꯡꯂꯕ꯭ꯔꯣ ꯁꯤꯔꯦ ꯃꯈꯣꯡꯁꯦ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯅꯨꯡꯁꯤꯗ ꯌꯩꯁꯤꯟꯈ꯭ꯔꯤꯕꯁꯦ ꯑꯌꯣ 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 ꯁꯣꯛꯄ꯭ꯔ ꯏꯆꯥ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯁꯥꯎ ꯁꯤ ꯀꯥꯏꯗ ꯁꯣꯛꯂꯤꯅꯣ ꯅꯕꯨꯡ ꯌꯦꯡꯕꯤꯒꯦꯁꯦ ꯂꯩꯁꯤꯅ ꯅꯕꯨꯡ ꯀꯥꯏꯅ ꯃꯁꯛ ꯏꯐ ꯐꯖꯈꯩ ꯁꯥꯎꯒꯦ ꯇꯧꯕꯁꯦ ꯉꯝꯂꯣꯏꯗꯧꯔꯤ ꯃꯁꯛꯁꯤꯗ ꯍꯣꯏ ꯃꯥ ꯀꯔꯤ ꯈꯨꯐꯖꯅꯣ ꯑꯩ ꯉꯥꯎꯔꯤꯕꯁꯤꯗꯤ ꯂꯩꯁꯤꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯂꯩꯕꯗꯨꯗ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯆ ꯇꯥꯗ꯭ꯔꯕꯣ ꯀꯩꯗ ꯁꯣꯛꯀꯦ ꯍꯥ ꯁꯣꯛꯇꯤꯌꯦ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯌꯥꯔꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯍꯧꯒꯠꯂꯒ ꯃꯣꯠꯂꯤꯕ ꯃꯐꯤꯗꯣ ꯐꯠ ꯐꯠ ꯀꯟꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕꯩ ꯁꯣꯛꯇ꯭ꯔꯦ ꯑꯗꯣ ꯃꯁꯛ ꯐꯖꯕ ꯏꯕꯨꯡ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡꯂꯣ ꯆꯥꯎꯕ ꯀꯧꯏ ꯏꯆꯜꯒꯤꯗꯤ ꯂꯩꯁꯤ ꯀꯧꯏ ꯏꯕꯨꯡ ꯏꯕꯨꯡꯁꯦ ꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯣ ꯂꯝꯕꯤꯗ ꯊꯦꯡꯅꯔꯁꯨ ꯀꯧꯅꯁꯤꯀꯣ ꯍꯣꯏ ꯍꯣꯏ ꯀꯧꯅꯁꯤ 이제 ꯂꯩꯁꯦ ꯅꯪꯁꯨ ꯁ꯭ꯋꯥꯏꯗꯒꯤꯔꯣ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯅꯕꯨꯡꯅ ꯅꯠꯇꯦ ꯏꯕꯨꯡ ꯃꯃꯥꯡ ꯂꯩꯀꯥꯏꯗꯩꯅꯤ ꯏꯇꯥ ꯃꯦꯝꯆꯥ ꯍꯣꯏꯗ ꯂꯥꯛꯂꯝꯕ ꯑꯁꯤꯒꯤ ꯊꯣꯡꯒꯥꯜꯁꯦ ꯏꯇꯥ ꯍꯣꯏꯒꯤꯅꯤ ꯑꯣ ꯃꯦꯝꯆꯥꯒ ꯇꯤꯟꯅꯕ ꯑꯣꯏꯔꯦ ꯑꯗꯣ ꯐꯔꯦ ꯁꯣꯛꯇꯦ ꯍꯥꯏꯕꯅꯤꯅ ꯆꯠꯈ꯭ꯔꯣ ꯑꯩꯁꯨ ꯆꯠꯂꯦꯀꯣ ꯍꯣꯏ ꯏꯕꯨꯡ ꯁꯤ ꯍꯥꯏꯔꯕꯁꯨ ꯆꯥꯎꯕꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯂꯩꯁꯤ ꯃꯌꯨꯝ ꯌꯧꯔꯗꯨ ꯐꯥꯎꯕ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯒꯤ ꯀꯥꯗ ꯐꯃꯨꯡꯗ ꯐꯝꯂꯒ ꯀꯔꯤꯅꯣ ꯄꯨꯟꯁꯤꯗ ꯅꯨꯄꯥ ꯈꯣꯏꯔꯛꯇꯕꯤ ꯅꯨꯡꯁꯤꯕ ꯈꯪꯗꯕꯤ ꯑꯩꯁꯦ ꯉꯁꯥꯏ ꯏꯕꯨꯡꯗꯣ ꯎꯔꯨꯕꯗꯒꯤ ꯅꯨꯡꯁꯤꯕꯒ ꯈꯪꯐꯥꯎ ꯐꯥꯎꯕꯗꯧꯅ ꯇꯧꯔꯛꯂꯤꯁꯤꯕꯣ ꯑꯩ ꯏꯇꯥ ꯃꯦꯝꯆꯥꯒ ꯇꯥꯟꯅꯗꯕ ꯌꯥꯗꯦ 이벨레이나 그리 마땅기노 밈자가 따나다우리보 이마 그동다기노 어머 따크라보니 그리노 컹데 오 이자는 똥다비다 망망바두다냐 그리 다우리바노 한게 하이드나 짱락리바 망망바나 떼바이마 누파 마sak matau 파자바 마탱나락리바 아두 우르바다기 에이디 뿡아웅아우리바 이마 저르헤 이까이다바 떠우노 이까이라디 이마 나자시 누파 팡아르 아돔 리라가 레이바다바 누파 아마타는 사이비락대 누피 마자 모이나 누피기 사자티 sattrabanina 까나기 누파나 하이비락 떠우리게 하이 까나다바 칸두나 레이노 라 싱세 카라 카이로 라 누미당기 아마타 레이트리 오 누피기 사자 satpadamlani ai khangdeko hai prap thoklau ko ai maningda chatlamlage lao lao laisi mamana haibaga tada kai ngasai gi to ningsinglaga amuk mangduna leikri asumna haukiduna chawbagi imung ahongba leikti ngasisu mapa macha du launari chawbana baba ai khangdi ngasi de ai thabak le babagi thabak to chattaba yaradi ngasi le piro ai gi se chattaba yadabani ba baba hai chat kya hairisu thabak lo shilo aduga chat ai karisu hairoi ko यार पाबा थेंगनीब असिगक थबक ले हाइबसिदा पाबा मरै तौनरोइसे मरै नतेने थेंगेदि हाइ असाइदे ngang लेरिदो थबक तौरदि लोइरनि तल्लिदो खंगे ai चलो चलो थेंग्रनि चावबो उपाय लेटा मथनता इमुंगि थबक सिंगदो लोइसिनबा लोइरगा मताव अमुजाव होइदा लाक्लमनि अमुजाव इताव अमुजाव लेब्रो ए चावबा नंग लाक्लिब्रो चंगलो काई चलो बनै ता उदबो कोइरि इताउनागिन लाक्लिबनि इताउ थबमदे सेमिनारसि नंग संगद्रो खंगबनि नंगदि नंगी थबक लेट्रदि अखोइदा लाउ नंगी थबक लेबैने से अई खंगबनि अदुइ नते इताउ अईगी थबक हाइसे नंगसु खंगलि नत्रो इताउ नोइ पाबगै मागदो हौजिकसु पुन्ना लेट्रिबो युम तोंगालिब्राबा मखोइनिना वखल ताना लेरगबु अइना वाखिद्रो इताउ हानगी दुनेदो होइसे कैसु खंजिलरनो ममाउ लाक्लगा मराइना वखल ताजरक्सनि ताउ कांदे नुपी बुसिना बतावरसि बुसिन दौब नुपीदो मसा फाव खंद्रि अइना हाइद्रिबो अपामबो लेरब्रा इताउ लेरि अइखोइ लेकाइ मेमचादो खंबा नत्रो कैदौ खंगोइदोइनो हिंजाबिनेदो थमोइदो बुनुंगा चपमाने याम फत्तबा नुपीनि मदुइ नुपीदो कैनो इताउ मीगी मचादा अदौ थीना nganglidोबो इताउदो कै अकाइबा तौरक्लगे लाउ इताउ काइदो जसे हाइबनो चना चना लिरगे वारिदो नत्रदि थेंख्रनि ngaइखोदो काइदोनो मफमदा मुक्ता हाइरो चतोइसे मेमचा होइदनि कैनो इताउ अई मागा वारी मसागी तौबनि अमुजाउदि वाखलदो अमरमदा पोखिदुना खितंग नुंगाइताबदि फावरमि अदुबु कैसु उथोक्ता मताउगा मेमचा होइदा लाक्लमनि चाउबना मेमचा ओइने थोइबे मेमचा मेमचाना हैमा
ตาเจ้าบ้าใครเลยแกค่อยจะลักปะเดียค่อยเมาหน่ะด้วยหรออีมาดีไลตีเย่อีเนี่ยน่ะมาลักปะนะเด็ดน้องวันไหนกี่ตัวบันไอ้ชินังวันเดอว่ามาสมัยนิ่งบ่เมมจ่าดิอามาเจ้ายาวรักปะตุตะขันเลยอาศัยอามาเจ้าให้บ่ยังเจ้ามันไปชินะปุสิละป่วยดิมากี่วันนัดดีใครบอกให้ตัวนี้งอนดามาหนึ่งเสียหายไปได้ยาได้หายตัวนะมาเนี่ยภาษีได้หายอยู่ไกลเหนียนจิละก็ลักลิบจ้าละนัดระก็ใครว่าอ้อยจ้าเนาะอาสมน้ำเมมจ้านะอามาเจ้าเดือดสุกละก็มิดกาโดไฟใจเย็นละก็มังดูนั่นเลยบดูอูบดาเจ้าบดีอามาดามุกเยงติงกเลยยังไงอามาเจ้านะเคยน้ำเมมจ้าบินมีรถทุ่งเดียบมีงอนดับดมายังดับหรอแต่ยิ่งได้ลักลิเชียพี่ดากระทาดิเนี่ยองโง่ไปให้สิตามาเจ้าอาดูไม่น่าได้ให้หนูสักตาสิกะตาเจ้าบ้ามังกรสิตาพ่อมอามาเจ้านะไอ้ที่พ่อมาเลยสิหรอไอ้งอนได้ให้ดีต่ออีกไก่ขังดับดังดีสมเลปอดูน้ำมาติดใจดิอดูอะไรดีน้องวินพ่อมุรันไก่โนอดูได้กินนี่สักตาทีอ่ะน้องให้สินี่น้องกว่าอีต่อตั้งไงก็สินู่นนี่คนนักขันน่ะหรอไอ้วามตายขี้เกมเมมจ้าน้าบุ้งกิเสลานี่ดิขันกันนุกว่าให้ตาเจ้าบ้าไก่วานขันเลยเลยสิดูขังมันน่ะขังงี้ไอ้กีตาเลยสิดีก็ไม่ขังงี้บ้าตาเจ้าวันน่ะเดียเจ้าบ้านาฮันทอคีบวารีสิงโดลีรามีมาดูตาบดเมมจ่าดีสิทาโนกตุนให้ดีมาไม่ยำทักปนิมังเอาที่คราบตานี่อโดตาเจ้าบกิเซนึกสิให้รักตัวมาลิโกเจ้าไปใกล้ระดูนะมาไม่งังเซลีมาเตาตัวอูบดาอมุเจ้านะอีกใกล้เรียนเตาริดอปักจักว่าอีริหิลิกกกให้เราไม่ให้นิ่งบุตรไอ้กุยเนี่ยเลยนิ่งดีกว่ามาพมสิดาเลยนิ่งได้บะมีดีจัดกี่ปีอันนี้อาทิงไปเลยดีกว่าอีต่อกกให้เราตัดเลยจัดเลยสิบ่เลยสิดอยานะบ่มตาอยู่เมมจ้านั่งเนี่ยนะบ่งกิขลักก็ยานดับยาดับนี่ก็นั่งวันเดสินดาระบันี่เฮียงมุกลักงั้นสิดิจัดลักเฮียงมาโรลมาได้ให้รู้เฮ้ยไอ้งักเลยเด็กจัดลักตาเจ้าบ่อดูดีเนี่ยจัดเลยเฮาริทิ้งดอกเลยรุ่ยยงเจ้าไม่ยาวริดอปูเรก็จัดครอยามันนิ่งเจเจ้าบ่นกแล้วดูนะเฮ้ยจัดเลยอามุเจ้านะจรังมันเบี้ยจงงามมเลยเฮาจัดเลยโอ้จัดโลยงเจ้าคอยเนี่ยเจ้าขีบตัวโรบมันบ้าสีให้ตัวนะเพียรเล่ารำละก็อีมงจังเครเจ้าบ่นะอีต่อนุ้ยนี่สิสุยใหญ่เฮไอ้ที่ปากขลุ่ยต่อนั่งกินกระใสกี่ต่อเมมจ่าเด็กก็นึกสีให้เราโตมันดันจะลุกไอ้ต่อตานิ่งเด็กอีเจ้าก็ไม่ยุ่งทางนาริบสิดาบูนึกสีให้กันต่อเงาบ้าอะตุกี้กบตุดันเมมจ่าเนี่ยที่นังบิริต่ออีต่อนั่นก็เสไอ้กิมีจังลิบระจะรังมันบิดุกิมีจังละนารูโจไม่ต่อยาริเสต่ออะดอคุยจังลุสิก็เริ่มไม่ยอมดันลากลิบลัมบิเสการมันขังเลชิดาอมุกเริ่มนาริบริต่อนุ่งชิดเอานี่ได้ต่อหลังเดบันโอ้ยาเรยงนั่นตุดับนารุโซมาจาอันนี้นะวาริสาดุนจังลักลิบดูอูระบดาราศีนเกาหลีให้มาอีจ้ามุจ้าสุยาวรักลิดานาจังโลเหลาหล่อโอ้ยมาดูจ้าครุมจารีอีจ้าดีห้องในหลอดจันทร์พัจจารีบะก็ได้เดี๋ยวจะลุริบนันนักคุยนี่โบน้ำมันดูปีที่ลุรินี่มาเจ้าวันน่ะต่อวัดที่ตัววีนังชิดิมาตารุนรสินให้บะให้น้องวันตาหังโปรตัวมินเลยอยู่นั่งดกอามุเจ้าอีมาบุพังละโปรก็ได้ที่กันนากิมาจานุมามิงการิกากิมาสักพัจจาโปรมาสักกูดรีได้มามิงสุขังดิก็ไอเดนให้ไปสุขังดิให้มาหัดจันดานลักนาริบันนี่เนี่ยน่าตู้พังเลยก็น้อยอันเนี่ยอดุมลีเลยก็เลยนี่ไอ้นายได้มาอาศินายไปเล่าหนูว่าที่เตารินให้แต่น่ะอีเต้ากี่ทีอดุมการันไตขังลีตัวบุเล่าริบมาเนี่ยนังอักเรอามุเจ้านะมาให้ยิงเดซิงบัลเลยให้กี่งั้นสิริขังเดตัวบันนี่อิมานุชิบียาริจัลนักคุยนี่ทับบักใครลุชิลุสุอิงคอลดันเนี่ยฮาวายทารัมบันนี่ลุชิลุสุไอ้งามเดดนั่นเลยรำดีบันนี่มาไอ้นักทากี่ให้รำดีตัวบุใครดูทารุยโนสมดำเมมจ้าเลยสิห้อยแต่ลักลำมีเลยสินะอีตาสิงจูเสซาดับกุยริสมัยน้ำไม่ร้องพิเศษเมมจ้านะห้อยนี่ตากุยริอีมาดีอุดิใกล้ใจขี้เกไอ้คุยมาหมวยเดสกี้อีนี่กิมาจานุปีกี้ไอ้จิงใครปุรีอดูกิอดูอีตานั่งน่าให้แกให้ปวดดอกให้หรอกแค่ว่าดอกมีดีไอ้ขังขันดานะนุปากระเทงจินน่ะก็อีร่างยำเต่าเลยให้เป้าว่ามาตารีนุปีเสใครน้อยแสบก็ไอเดียวานอดูนะขังเจรีเบมาว่าโลดระสุตาเจ้าเป็นลอยดำละเมเบมาอีมาในไกลให้ได้หนูสิให้ยุยตาไอตานี่ไงบะให้มานั่งเรียบเห็นเจลีน่าง่ายบะก็งำดับบิตเอาไว้ให้บะโอ้นั่งนึกสิให้ได้บะยาระบนัดโจนซานะ
ꯂꯛꯅꯔꯤꯔꯣꯏꯗ ꯅꯪꯒꯤꯁꯦ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕꯩ ꯍꯥꯏꯕ꯭ꯔꯣ ꯁꯤꯗꯕꯨ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯉꯔꯥꯡꯗꯣ ꯂꯥꯛꯂꯝꯃꯤ ꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯂꯩꯁꯤ ꯍꯔꯥꯎꯅ ꯏꯊꯥ ꯑꯁꯦꯡꯕꯩꯔꯣ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯕ ꯑꯩꯅꯁꯨ ꯃꯥꯁꯦ ꯑꯍꯥꯟꯕ ꯍꯦꯛ ꯎꯕꯗ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯈ꯭ꯔꯕꯅꯦ ꯍꯥꯏꯕ ꯉꯝꯗꯕꯩꯅꯦ ꯑꯗꯨ ꯏꯇꯥ ꯌꯥꯔꯤꯅ ꯈꯔ ꯍꯥꯏꯕꯤꯈ꯭ꯔꯣ ꯍꯥꯏꯔꯨꯈꯤꯅꯣ ꯑꯃꯨꯛ ꯑꯩꯕꯨ ꯃꯃꯜ ꯂꯩꯇꯕꯤꯒꯨꯝ ꯈꯟꯈꯤꯅꯤ ꯑꯗꯨꯅ ꯈꯜꯂꯛꯈꯤꯒꯦ ꯍꯥꯏꯔꯛꯑꯦꯅ ꯇꯝꯕꯤꯌꯨ ꯍꯤꯡꯆꯥꯕꯤ ꯅꯪ ꯐꯖꯅ ꯉꯥꯎꯔꯦꯀꯣ ꯑꯩꯅ ꯋꯥ ꯍꯥꯏꯕꯩ ꯃꯇꯝꯒ ꯄꯤꯗꯦ ꯃꯊꯟꯇ ꯄꯪꯉꯥꯡ ꯉꯥꯡꯉꯦ ꯍꯥꯏꯕꯅꯤꯗ ꯅꯪꯀꯣ ꯅꯨꯡꯁꯤꯗꯕ ꯑꯃꯨꯛ ꯁꯥꯔ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯏ ꯁꯔꯨꯛ ꯌꯥꯔꯤꯅ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯒꯦ ꯍꯣꯏꯗ ꯑꯗꯨꯅ ꯐꯔꯅꯤ ꯏꯇꯥ ꯑꯩꯅ ꯌꯥꯔꯛꯇ꯭ꯔꯦ ꯈꯜꯂꯒ ꯑꯃꯨꯛ ꯑꯇꯣꯞꯄ ꯌꯦꯡꯈ꯭ꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯅꯪꯕꯨ ꯑꯩꯒꯤ ꯏꯇꯥ ꯂꯩꯁꯤꯗꯨꯅꯤꯀꯣ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯂꯝꯗ꯭ꯔꯦ ꯀꯩ ꯆꯥꯒꯦꯕ ꯏꯀꯥꯏꯔꯤꯅꯦ ꯂꯩꯔꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯐꯪꯗꯅ ꯑꯔꯤꯕꯤ ꯑꯣꯏꯗꯅ ꯆꯨꯛ ꯁꯥꯕ ꯍꯥꯏꯗꯣ ꯑꯣꯏꯔꯤꯗꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯕꯒ ꯑꯃꯨꯆꯥꯎꯒ ꯂꯥꯛꯄꯗ ꯂꯩꯁꯤꯅ ꯌꯥꯔꯛꯂꯦ ꯍꯥꯏꯅ ꯇꯝꯕꯗ ꯌꯥꯝ ꯍꯔꯥꯎꯖꯈꯤ ꯎꯅꯕꯒꯤ ꯃꯇꯝ ꯊꯥꯖꯤꯜꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯨꯖꯥꯎꯅ ꯃꯥ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯐꯠꯅꯕꯨ ꯀꯜꯂꯤꯅꯦ ꯐꯤꯖꯥꯎꯗꯨ ꯁꯨꯞꯄꯤꯅꯦ ꯇꯧꯔꯤꯗꯨꯕꯨ ꯀꯅꯥꯝ ꯂꯩꯖꯗꯕ ꯃꯥꯜꯂꯤꯀꯣ ꯃꯤ ꯅꯧꯔꯒ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯂꯩꯖꯗ꯭ꯔꯦ ꯏꯆꯥ ꯑꯃꯈꯛ ꯂꯩꯈꯤꯕ꯭ꯔꯥ ꯈꯟꯕꯅꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯑꯃ ꯑꯗꯨꯁꯨ ꯃꯄꯥꯒꯤ ꯑꯣꯏꯈ꯭ꯔꯦ ꯅꯨꯄꯤꯗꯣ ꯊꯤꯔꯗꯤ ꯏꯃꯧꯗꯨꯅ ꯑꯩꯒꯤ ꯑꯣꯏꯒꯦ ꯈꯟꯕꯅꯤ ꯊꯤꯌꯨ ꯌꯥꯗꯦꯅꯦ ꯆꯥꯎꯕꯅ ꯍꯧꯔꯛꯑꯅꯤ ꯏꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯇꯧ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯔꯝꯃꯨ ꯑꯩ ꯃꯅꯤꯡ ꯆꯪꯂꯨꯒꯦꯀꯣ ꯍꯣꯏ ꯅꯪꯒꯤꯗꯣ ꯍꯔꯥꯎꯃꯟꯗꯅ ꯏꯄꯥꯏ ꯍꯧꯕ ꯃꯥꯜꯂꯤꯕ ꯏꯇꯥꯎ ꯍꯧꯔꯕ ꯅꯪꯒꯤ ꯀꯥꯔꯟꯗꯣ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯔꯝꯃꯣ ꯉꯥꯏꯍꯥꯛ ꯍꯣꯏ ꯌꯥꯔꯦ ꯆꯪꯉꯨ ꯑꯃꯨꯛ ꯅꯪꯗꯕ ꯇꯥꯔꯦ ꯍꯅꯨꯊꯪꯗ ꯏꯆꯣꯞ ꯆꯣꯞꯅꯅꯤꯕꯣ ꯅꯪ ꯑꯃ ꯆꯪꯉꯣ ꯔꯥꯁꯤꯅ ꯃꯊꯣꯡ ꯆꯥꯕ ꯑꯃꯠꯇ ꯍꯦꯛ ꯇꯧꯗꯕꯅꯤ ꯑꯗꯣ ꯑꯃꯨꯆꯥꯎ ꯅꯪꯗꯤ ꯀꯌꯥꯝ ꯋꯥꯠꯂꯤ ꯏꯃꯥ ꯅꯆꯥꯒꯤ ꯅꯨꯄꯤꯗꯣ ꯄꯣꯛꯇ꯭ꯔꯤ ꯃꯥꯜꯂꯦ ꯊꯦꯡꯅꯗ꯭ꯔꯤ ꯉꯁꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ ꯄꯣꯛꯇ꯭ꯔꯤꯕꯅꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯨꯛ ꯁꯥꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ ꯍꯅꯨꯔꯕ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯍꯟꯈꯤꯗꯧꯔꯤꯅꯣ ꯇꯧꯅꯨ ꯍꯥꯏꯔꯤꯁꯤꯅꯤ ꯏꯃꯥ ꯋꯥꯔꯔꯣꯏ ꯀꯨꯏꯔꯔꯣꯏ ꯏꯇꯥꯎꯒꯤꯗꯤ ꯂꯩꯔꯕꯅꯤ ꯉꯁꯤꯁꯨ ꯆꯠꯂꯨꯔꯤꯅꯤ ꯃꯥꯅ ꯌꯥꯔꯕꯅꯤ ꯑꯗꯨꯅ ꯀꯨꯏꯔꯔꯣꯏ ꯑꯩꯅ ꯊꯣꯛꯍꯦꯛꯕꯨ ꯍꯜꯂꯛꯑꯒꯦ ꯍꯥ ꯑꯁꯦꯡꯕꯔꯣ ꯑꯃꯨꯖꯥꯎ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯏꯃꯥꯗ ꯀꯔꯥꯏꯗꯩꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯃꯁꯛ ꯃꯇꯧꯅ ꯀꯝꯗꯧꯏ ꯌꯨꯝ ꯀꯣꯏꯗꯧꯕꯤ ꯅꯨꯄꯤ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯗꯤ ꯃꯁꯛ ꯎꯗ꯭ꯔꯤ ꯏꯃꯥ ꯑꯗꯣ ꯐꯖꯩꯗꯤ ꯍꯥꯏꯌꯦ ꯉꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯎꯅꯔꯨꯗꯣꯏꯅꯤ ꯑꯗꯨꯒ ꯑꯁꯦꯡꯕ ꯄꯥꯎꯗꯝꯖꯔꯒꯦ ꯅꯆꯥꯅ ꯃꯁꯛꯁꯨ ꯎꯗ꯭ꯔꯤꯕ ꯅꯨꯄꯤꯗꯨꯔꯣ ꯃꯁꯥꯅ ꯌꯥꯔꯦ ꯍꯥꯏꯔꯤꯁꯦ ꯀꯔꯝꯅ ꯅꯨꯡꯁꯤ ꯍꯥꯏꯔꯨꯔꯤꯕ ꯑꯗꯨꯗꯤ ꯅꯥꯝ ꯑꯁꯣꯏꯕꯤ ꯍꯦꯛ ꯑꯣꯏꯔꯝꯗꯅꯀꯣ ꯃꯊꯣꯡ ꯆꯥꯗꯕ ꯏꯆꯥ ꯑꯔꯤꯕꯁꯤꯅ ꯇꯧꯗꯧꯔꯤꯁꯦ ꯂꯨꯈ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯇꯣꯝꯆꯥꯗꯨ ꯁꯥꯎꯅ ꯃꯥꯒꯤ ꯆꯩꯁꯨ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜꯗꯩ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯤ ꯑꯁꯤꯒꯤ ꯏꯔꯣꯡ ꯃꯀꯨ ꯃꯥꯟꯕꯁꯤꯅ ꯀꯔꯤꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯣꯏ ꯆꯥꯎꯕ ꯀꯗꯥꯏꯗ ꯂꯩ ꯊꯣꯛꯂꯛꯑꯣ ꯆꯥꯎꯕ ꯇꯥꯗꯕ꯭ꯔꯣ ꯆꯥꯎꯕ ꯔꯥꯁꯤꯅ ꯍꯣ ꯀꯔꯤꯅꯣ ꯃꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯀ꯭ꯋꯥꯛꯇꯧꯅ ꯂꯥꯛꯇꯅ ꯈꯣꯡꯕꯤꯔꯔꯤꯁꯤꯕꯣ ꯈꯣꯡꯐꯝ ꯏꯔꯩ ꯂꯩꯇꯗꯧꯅ ꯍꯣꯏ ꯅꯔꯜꯅ ꯈꯣꯡꯕ꯭ꯔꯣ ꯏꯆꯥ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯏꯆꯥ ꯇꯣꯝꯄꯣꯛꯇꯣ ꯉꯔꯥꯛꯄꯤꯅ ꯂꯥꯛꯈꯤꯕꯗꯒꯤ ꯀꯟꯕ ꯂꯥꯛꯂꯤꯕꯅꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯍꯔꯦ ꯑꯩꯒꯤ ꯌꯨꯝꯗꯗꯤ ꯏꯆꯥ ꯂꯩꯇꯦ ꯏꯆꯥ ꯁꯅꯥ ꯑꯃꯠꯇ ꯌꯥꯎꯖꯕ ꯑꯃꯗꯤ ꯂꯩ ꯁ꯭ꯋꯥꯏꯗ ꯈꯣꯡꯕꯤꯔꯤꯗꯣ ꯅꯈꯣꯜ ꯇꯥꯅꯤꯡꯗꯦ ꯂꯦꯡꯕꯤꯈ꯭ꯔꯣ ꯍꯣꯏ ꯔꯥꯁꯤ ꯍꯥꯏꯕꯤ ꯆꯔꯣꯏ ꯃꯥꯟꯕꯤ ꯏꯆꯥ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯏꯆꯥꯗꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯗꯧꯕ ꯀꯣ ꯁꯤꯌꯥ ꯑꯩꯕꯨ ꯃꯀꯨꯒ ꯆꯥꯡꯗꯝꯅꯔꯗꯅ ꯆꯔꯣꯏ ꯃꯥꯟꯕꯤ ꯅꯪꯅ ꯏꯆꯥꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯗꯤ ꯃꯥꯡꯂꯅꯤ ꯑꯗꯨꯅ ꯏꯅꯥꯛꯇ ꯊꯝꯂꯤꯕꯅꯤ ꯅꯪꯅ ꯀꯧꯗꯨꯅ ꯏꯆꯥꯁꯦ ꯃꯥꯡꯍꯟꯗꯧꯔꯦꯅꯦ ꯀꯔꯤ ꯑꯩꯕꯨ ꯏꯆꯥ ꯃꯥꯡꯍꯟꯕꯤ ꯃꯃꯥ ꯑꯣꯏꯅ ꯎꯕꯤꯕ꯭ꯔꯣ ꯅꯪꯒꯤ ꯅꯅꯥꯛꯇ ꯊꯝꯂꯗꯤ ꯏꯆꯥꯁꯦ ꯅꯪꯗꯧꯅ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯍꯟꯕꯤꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯃꯃꯥ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯗꯤ ꯃꯃꯥ ꯑꯩꯒꯤ ꯐꯠꯖꯈ꯭ꯔꯕ ꯂꯝꯆꯠꯁꯦ ꯂꯧꯗꯅ ꯑꯐꯕ ꯑꯣꯏꯗꯧꯔꯤꯕ ꯍꯣꯏ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯊꯤꯍꯜꯂꯤꯗꯣ ꯏꯃꯥꯕꯨ ꯅꯪꯅ ꯂꯨꯅ ꯇꯧꯔꯝꯂꯗꯤ ꯊꯤꯔꯝꯈꯤꯗ꯭ꯔꯣ ꯀꯥꯟꯗꯦ ꯏꯆꯥꯗꯨ ꯀꯔꯥꯏꯗ ꯂꯩ ꯍꯩ ꯆꯥꯎꯕ ꯏꯄꯥ ꯂꯥꯛꯂꯤꯀꯥꯟꯗ ꯆꯠꯁꯤꯂꯣ ꯇꯥꯗ꯭ꯔꯕꯣ ꯆꯥꯎꯕ ꯍꯩ ꯑꯃꯨꯖꯥꯎ ꯅꯇꯥꯎꯗꯤ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ ꯆꯠꯂꯨ ꯑꯃꯨꯖꯥꯎ ꯉꯁꯥꯏꯗꯩ ꯑꯃꯗꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯉꯣꯟꯗ ꯊꯣꯛ ꯑꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯏꯇꯥꯎ ꯆꯥꯎꯕ ꯄꯥꯕ ꯏꯇꯥꯎꯗꯨ ꯆꯥꯛ ꯊꯣꯡꯕ ꯅꯠꯇꯦ ꯇꯨꯝꯃꯤ ꯄꯥꯕ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯣ ꯄꯥꯕ ꯃꯅꯤꯡ ꯆꯪꯈꯤ ꯏꯇꯥꯎꯗꯣ ꯀꯔꯤꯅꯣ ꯑꯃꯨꯖꯥꯎ ꯀꯔꯥꯏꯗ ꯂꯩꯈꯤ ꯍꯥꯏꯕꯅꯣ ꯃꯅꯤꯡ ꯆꯪꯈꯤ ꯍꯥꯏꯕꯅꯤ ꯄꯥꯕ ꯇꯟꯖꯥꯗꯨꯗ ꯆꯥꯎꯕ ꯊꯣꯛꯂꯛꯇꯨꯅ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯕꯣ ꯄꯥꯕ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯅꯣ ꯁꯤꯗ ꯂꯩꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯋꯥꯏ ꯑꯃꯗꯃꯨꯛ ꯆꯠꯄꯗꯣ ꯏꯄꯥꯒꯤ ꯆꯥꯎꯕ ꯂꯥꯎ ꯌꯨꯝ ꯆꯠꯁꯤ ꯂꯥꯎ ꯑꯩꯕꯨ ꯁꯥꯎꯍꯜꯂꯛꯀꯅꯨ ꯂꯥꯎ ꯏꯃꯥꯒꯤ ꯃꯉꯥ ꯆꯠꯂꯨ ꯉꯥ ꯊꯣꯡꯂꯒ ꯆꯥꯁꯤ ꯉꯥ ꯂꯩꯔꯨꯁꯨ ꯆꯠꯂꯨ ꯉꯁꯤꯗꯤ ꯏꯃꯥꯒ ꯂꯩꯔꯁꯤ ꯆꯠꯂꯨ ꯂꯥꯛꯑꯣꯅꯦ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ
ꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯆꯥ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯃꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯏꯆꯥꯅ ꯂꯩꯕꯗ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯌꯥꯔꯣꯏ ꯂꯥꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯂꯥꯛꯑꯣꯏ ꯍꯥꯏꯕ꯭ꯔꯥ ꯆꯥꯎꯕ ꯑꯁ ꯏꯃꯥ ꯕꯥꯕꯥ ꯅꯆꯥ ꯀꯣꯛꯀ ꯉꯥꯎꯔꯦꯀꯣ ꯑꯩ ꯅꯣꯏ ꯑꯅꯤꯃꯛꯀꯤꯇ ꯂꯩꯔꯔꯣꯏ ꯑꯩ ꯏꯇꯥꯎ ꯂꯥꯛꯑꯣ ꯆꯠꯁꯤ ꯑꯁꯨꯝꯅ ꯑꯃꯨꯆꯥꯎꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯔꯥꯁꯤ ꯐꯦꯠ ꯇꯧꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯇꯣꯝꯆꯥꯁꯨ ꯐꯩꯖꯩ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯂꯩꯁꯤ ꯑꯃꯗꯤ ꯆꯥꯎꯕ ꯎꯅꯔꯝꯃꯤ ꯂꯩꯁꯤꯅ ꯇꯥ ꯆꯥꯎꯕ ꯑꯩꯁꯦ ꯏꯃꯥꯅ ꯂꯤꯔꯦ ꯅꯌꯨꯝ ꯄꯥꯜꯂꯣꯅ ꯌꯨꯝꯗꯒ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯕ ꯈꯪꯉꯔꯣꯏ ꯆꯨꯛ ꯁꯥꯔꯅꯤꯅ ꯑꯁ ꯂꯣꯏꯔ ꯄꯣꯠꯅꯤꯗ ꯌꯥꯔꯗꯤ ꯉꯁꯤ ꯍꯦꯛꯇ ꯆꯠꯂꯁꯨ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯑꯗꯨꯅ ꯐꯔꯅꯤ ꯑꯩꯁꯨ ꯌꯥꯔꯦ ꯇꯥ ꯆꯥꯎꯕ ꯆꯠꯂꯁꯤ ꯑꯗꯨ ꯂꯩꯁꯦ ꯑꯩꯈꯣꯏꯗ ꯆꯠꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯈꯔꯗꯤ ꯅꯪꯉꯣꯟꯗ ꯂꯤꯒꯦ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯈꯜꯂꯣꯏꯌꯦ ꯂꯤꯌꯣ ꯆꯥꯎꯕꯅ ꯁꯝꯂꯞꯄ ꯋꯥꯔꯤ ꯈꯔ ꯂꯤꯔꯝꯃꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯏꯃꯥꯒ ꯄꯥꯕꯒ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯤꯁꯦ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯈꯪꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯌꯥꯏ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯤ ꯏꯃꯥꯇꯣꯟꯗꯤ ꯑꯉꯥꯡ ꯌꯥꯎꯗꯦ ꯉꯟꯅꯁꯨ ꯂꯩꯈꯤꯗ꯭ꯔꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯀꯩꯒꯤꯅꯣ ꯑꯇꯣꯝꯕ ꯊꯤꯔꯤꯗꯤ ꯄꯥꯕꯅ ꯑꯩꯈꯣꯏꯕꯣꯛꯇꯣ ꯌꯥꯝ ꯐꯠꯇꯦ ꯏꯃꯥ ꯊꯤꯅ ꯇꯧꯕ ꯑꯣꯠꯄꯤꯕ ꯌꯥꯝ ꯇꯧꯋꯦ ꯍꯥꯏ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯄꯥꯕꯗꯤ ꯈꯪꯗꯦ ꯂꯝꯗ ꯊꯕꯛ ꯁꯨꯕꯒꯤ ꯌꯨꯝꯗ ꯀꯌా ꯂꯩꯇꯕꯗꯨꯗ ꯏꯃꯥꯁꯦ ꯌꯥꯝ ꯋꯥꯔꯛꯑꯦ ꯍꯥꯏꯌꯦ ꯄꯥꯕꯗꯁꯨ ꯏꯃꯥꯅ ꯌꯨꯝ ꯀꯥꯏꯒꯅꯤ ꯍꯥꯏꯗꯅ ꯇꯝꯗ꯭ꯔꯕ ꯑꯗꯨꯒꯤ ꯏꯕꯣꯛꯅ ꯄꯥꯎ ꯍꯦꯟꯅ ꯇꯝꯁꯤꯜꯂꯒ ꯏꯃꯥꯒ ꯄꯥꯕꯒ ꯈꯠꯅꯍꯜꯂꯦ ꯍꯥꯏꯌꯦ ꯄꯥꯕꯁꯨ ꯏꯕꯣꯛꯄꯨ ꯌꯥꯝ ꯂꯨꯅ ꯇꯧꯖꯕꯅꯤ ꯑꯗꯨꯗ ꯏꯃꯥꯁꯨ ꯈꯥꯡꯕ ꯉꯝꯗꯕꯩ ꯏꯕꯣꯛꯒ ꯈꯠꯅꯕ ꯆꯤꯟ ꯈꯨꯝꯕ ꯍꯧꯔꯛꯄꯗꯒꯤ ꯄꯥꯕꯅ ꯏꯃꯥꯕꯨꯁꯨ ꯐꯨꯏ ꯍꯥꯏꯌꯦ ꯑꯗꯨꯒ ꯏꯕꯣꯛꯀꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯃ ꯊꯤꯕꯗꯒꯤ ꯏꯃꯥꯅ ꯁꯥꯎꯗꯅ ꯑꯗꯨꯝ ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯦ ꯑꯩꯁꯨ ꯂꯩꯔꯤ ꯏꯃꯥꯒ ꯈꯔ ꯂꯩꯔꯒ ꯏꯕꯣꯛꯁꯨ ꯂꯩꯇ꯭ꯔꯦ ꯏꯃꯥꯇꯣꯟꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯤꯗ꯭ꯔꯦ ꯅꯥꯔꯒ ꯑꯗꯨꯗꯩ ꯑꯗꯨꯝ ꯑꯩꯁꯦ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯩꯔꯦ ꯍꯧꯖꯤꯛꯐꯥꯎ ꯏꯃꯥꯒꯤ ꯃꯔꯥꯜꯗꯤ ꯂꯩꯇꯦꯅ ꯈꯜꯂꯤ ꯄꯥꯕꯁꯨ ꯂꯥꯟꯗꯦ ꯑꯗꯨꯕꯨ ꯄꯥꯕꯁꯦ ꯏꯕꯣꯛꯅ ꯍꯥꯏꯕ ꯌꯥꯝ ꯏꯟꯕ ꯃꯥꯜꯂꯦ ꯑꯗꯣ ꯂꯨꯍꯣꯡꯉꯗꯤ ꯀꯅꯥꯒ ꯂꯩꯗꯣꯏꯅꯣ ꯄꯥꯕꯁꯨ ꯂꯥꯟꯗꯦ ꯑꯗꯨꯕꯨ ꯂꯥꯜꯂꯦ ꯏꯃꯥꯒꯤ ꯊꯃꯣꯏ ꯈꯪꯗꯅ ꯏꯕꯣꯛꯅ ꯍꯥꯏꯕꯗꯨ ꯁꯨꯝ ꯂꯧꯔꯤꯗꯣ ꯄꯥꯕꯒꯤꯁꯨ ꯑꯁꯣꯏꯕꯅꯤ ꯑꯗꯨꯕꯨꯗꯤ ꯏꯄꯨ ꯌꯥꯎꯗꯅ ꯏꯕꯣꯛꯅ ꯋꯥꯅ ꯌꯣꯛꯂꯛꯄꯅꯦ ꯍꯥꯏꯗꯅ ꯄꯥꯕꯅ ꯏꯕꯣꯛꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯕꯅꯤ ꯑꯗꯨꯅꯅꯤ ꯑꯗꯣ ꯑꯩꯗꯤ ꯇꯧꯔꯣꯏ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯄꯥꯈꯠꯂ ꯂꯩꯔꯝꯅꯤ ꯅꯁꯥꯅ ꯌꯥꯔꯝꯃꯁꯨ ꯌꯥꯗꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤꯀꯣ ꯄꯥꯈꯠꯆꯗꯦꯀꯣ ꯑꯩ ꯇꯥ ꯆꯥꯎꯕꯒꯤ ꯏꯃꯥꯗꯣ ꯐꯔꯝꯒꯅꯤ ꯏꯕꯣꯛꯇꯧꯅ ꯐꯠꯇꯕꯤ ꯑꯣꯏꯔꯝꯂꯣꯏ ꯅꯪꯗꯤ ꯌꯥꯝ ꯈꯪꯉꯤꯅ ꯏꯃꯥꯗ ꯊꯣꯛꯂꯕꯅꯤ나 ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯊꯤꯅ ꯇꯧꯔꯣꯏꯗꯦ ꯏꯃꯥꯅ ꯍꯣꯏ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯌꯥꯝ ꯐꯕꯅꯤ ꯑꯗꯨ ꯂꯩꯁꯦ ꯍꯌꯦꯡꯋꯥꯏꯐꯥꯎ ꯁꯨꯝ ꯏꯃꯥ ꯄꯥꯕꯅ ꯇꯣꯉꯥꯟ ꯂꯩꯔꯗꯤ ꯐꯔꯛ ꯁꯣꯏ ꯇꯥꯟꯅꯔꯛꯂꯅꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯈꯔ ꯐꯩꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯏꯃꯥ ꯄꯥꯕ ꯄꯨꯟꯅ ꯂꯩꯇꯕꯁꯦ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅ ꯑꯃꯨꯛꯇ ꯄꯨꯟꯁꯤꯟꯕ ꯉꯝꯅꯕ ꯍꯣꯠꯅꯁꯤ ꯉꯝꯗꯕꯁꯨ ꯌꯥꯗꯕꯅꯤ ꯍꯣꯏ ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅ ꯍꯣꯠꯅꯁꯤ ꯇꯥꯆꯧꯕ ꯅꯪ ꯋꯥꯒꯅꯨ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯅ ꯅꯨꯄꯤ ꯊꯤꯕ ꯈꯪꯗ꯭ꯔꯤꯁꯦ ꯃꯔꯝ ꯑꯁꯤꯒꯤꯅꯤ ꯑꯩꯒꯤ ꯏꯃꯨꯡꯕꯨ ꯄꯨꯟꯁꯤꯟꯕ ꯉꯝꯗꯧꯕ ꯅꯨꯄꯤ ꯊꯤꯕꯗ ꯐꯪꯗꯕꯒꯤ ꯍꯧꯖꯤꯛꯐꯥꯎ ꯄꯥꯈꯪ ꯑꯣꯏꯔꯤꯅꯤ ꯑꯗꯨꯕꯨ ꯂꯥꯏꯅ ꯅꯪ ꯊꯥꯕꯤꯔꯛꯇꯅ ꯉꯁꯤꯗꯤ ꯄꯥꯈꯪꯐꯝ ꯍꯥꯏꯗꯣꯛꯇꯧꯔꯤ ꯂꯥꯛ ꯊꯦꯡꯂꯅꯤ ꯆꯠꯂꯁꯤ ꯍꯣꯏ ꯆꯠꯂꯁꯤ ꯏꯕꯦꯜꯂꯩ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯀꯞꯂꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯗꯥꯏꯗꯅꯣꯕ ꯑꯁꯨꯛ ꯊꯦꯡꯂꯐꯥꯎ ꯉꯁꯥꯏꯗꯒꯤ ꯂꯩꯀꯥꯏ ꯊꯣꯛꯅꯕ ꯆꯠꯇꯨꯅ ꯊꯤꯔꯤꯁꯦ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ ꯅꯨꯄꯥ ꯑꯃꯅ ꯆꯦꯟꯈꯤ ꯆꯣꯡꯈꯤꯕ ꯊꯣꯛꯂꯗꯤ ꯃꯐꯩ ꯅꯠꯇꯗꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯇꯟꯖꯥꯗꯨꯗ ꯂꯩꯀꯥꯏ ꯑꯍꯜ ꯑꯃ ꯂꯥꯛꯇꯨꯅ ꯏꯕꯦꯜꯂꯩ ꯅꯆꯥꯅꯨꯄꯤ ꯍꯜꯂꯛꯇꯦ ꯍꯥꯏꯅ ꯇꯥꯏꯅꯦ ꯑꯩꯗꯤ ꯍꯜꯂꯛꯄꯗ ꯃꯉꯥꯏꯔꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯎꯔꯦ ꯍꯧꯖꯤꯛꯇ ꯇꯥꯏ ꯍꯣꯏ ꯏꯆꯦ ꯏꯆꯥꯗꯣ ꯉꯁꯥꯏ ꯅꯨꯡꯊꯤꯜꯗ ꯃꯃꯥꯟꯅꯕꯤ ꯍꯣꯏꯅ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯦ ꯍꯧꯖꯤꯛ ꯍꯪꯂꯨꯕꯗꯅ ꯂꯥꯛꯇꯦ ꯍꯥꯏꯔꯛꯑꯦ ꯈꯪꯗ꯭ꯔꯦ ꯏꯆꯦ ꯉꯁꯥꯏ ꯑꯩꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯅꯨꯄꯥ ꯑꯃꯒ ꯐꯝꯍꯧꯕ ꯎꯔꯝꯃꯤ ꯑꯗꯨ ꯍꯥꯏꯒꯦꯅ ꯂꯥꯛꯂꯤꯅꯦ ꯑꯩꯒꯤꯁꯦ ꯏꯕꯦꯜꯂꯩ ꯌꯥꯝꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ ꯑꯉꯥꯡꯅꯤꯁꯨ ꯅꯠꯇꯦ ꯆꯦꯜꯂꯝꯕꯁꯨ ꯌꯥꯔꯦ ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯕ ꯍꯦꯛ ꯉꯥꯏꯔꯁꯤ ꯑꯗꯨꯒ ꯊꯤꯔꯁꯨ ꯊꯤꯅꯕ ꯏꯆꯦ ꯑꯗꯨꯗ ꯇꯥꯔꯦ ꯆꯦꯟꯈꯤꯕ ꯑꯣꯏꯔꯕꯗꯤ ꯐꯩ ꯂꯤꯔꯦꯅ ꯑꯩꯅꯁꯨ ꯆꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯏꯆꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯣꯏꯗꯧꯔꯤꯅꯤ ꯍꯣꯏ ꯑꯌꯨꯛ ꯐꯥꯎꯗ ꯉꯥꯏꯔꯁꯤꯀꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯆꯥꯛꯀ ꯆꯥꯊꯣꯛꯑꯣ ꯑꯗꯨꯒ ꯏꯔꯦꯟꯖꯅ ꯄꯣꯊꯥꯔꯣ ꯍꯌꯦꯡ ꯑꯌꯨꯛ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯏꯆꯦ ꯆꯠꯂꯦꯀꯣ ꯍꯣꯏ ꯏꯆꯦ ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯄꯥ ꯏꯕꯨꯡ ꯑꯇꯣꯝꯆꯥ ꯃꯆꯥꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯩꯀꯥꯏ ꯑꯍꯜ ꯑꯅꯤꯒ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯔꯥꯁꯤꯅ ꯃꯃꯧꯒꯤ ꯃꯐꯤ ꯃꯔꯣꯜ ꯂꯩꯕ ꯈꯣꯠꯄ ꯂꯣꯏꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯗ ꯆꯪꯗꯦ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯃꯅꯦꯝ ꯑꯃ ꯑꯣꯏꯅ ꯃꯃꯧ ꯂꯥꯛꯄꯒꯤ ꯂꯥꯡꯖꯗꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯇꯣꯞ ꯑꯃꯒꯨꯝꯅ ꯌꯥꯎꯕ ꯐꯪꯖꯗ꯭ꯔꯦ
ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯅꯨꯄꯤ ꯊꯤꯟꯕꯗꯤ ꯊꯣꯡꯒꯥꯜꯗ ꯉꯥꯏꯗꯨꯅ ꯌꯥꯎꯍꯜꯂꯦ ꯃꯆꯥꯅꯨꯄꯥꯅ꯫ ꯑꯁꯨꯝꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯔꯥꯁꯤꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯂꯨꯍꯣꯡꯕꯗꯨ ꯁꯤꯗ ꯍꯣꯡꯂꯁꯤ, ꯑꯗꯨꯒ ꯏꯃꯥꯒ ꯂꯩꯔꯁꯤꯀꯣ꯫ ꯏꯃꯧꯒ ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯔꯦ, ꯌꯥꯗꯦ ꯍꯥꯏꯔꯛꯄꯒ ꯌꯥꯔꯣꯏ꯫ ꯃꯥ ꯄꯥꯕꯅꯁꯨ ꯑꯁꯣꯝꯗ ꯍꯣꯡꯒꯅꯤ ꯍꯥꯏꯗꯅ ꯂꯥꯡꯈ꯭ꯔꯦ꯫ ꯑꯩꯕꯨ ꯀꯝꯗꯧ ꯍꯥꯏꯕꯅꯣ? ꯄꯨꯟꯅ ꯂꯩꯔꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯏꯃꯥꯅ꯫ ꯍꯥꯏ ꯇꯥꯅꯤꯡꯗꯦ, ꯅꯄꯥꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯃꯁꯥꯅ ꯆꯨꯝꯃꯦ ꯍꯥꯏꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨ ꯁꯣꯏꯈ꯭ꯔꯦ ꯍꯦꯛ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯄꯨꯟꯅ ꯂꯩꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕꯅꯤꯀꯣ꯫ ꯃꯈꯥ ꯇꯥꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯃꯥꯗ ꯍꯥꯏꯔꯛꯀꯅꯨ꯫ ꯅꯪ ꯑꯔꯦꯝꯕꯗ ꯑꯩꯉꯣꯟꯗ ꯁꯥꯎꯍꯟꯒꯅꯨ꯫ ꯆꯠꯂꯨ, ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯁꯨ, ꯁꯤꯗ ꯆꯥꯎꯅ ꯍꯣꯡꯗꯧꯅꯤ꯫ ꯁꯣꯝꯗꯁꯨ ꯇꯣꯝꯆꯥ ꯏꯁꯧ ꯈꯔꯒ ꯂꯥꯡꯂꯗꯨꯅ ꯑꯃꯨꯖꯥꯎꯗ ꯆꯩꯔꯤ꯫ ꯑꯃꯨꯖꯥꯎ, ꯅꯪꯒꯤ ꯅꯇꯥꯎꯗꯣ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ? ꯂꯨꯍꯣꯡꯉꯝꯗꯥꯏꯁꯦ ꯆꯠꯊꯣꯛꯄ ꯐꯠꯇꯦ ꯍꯥꯏꯕꯅꯤ, ꯂꯧꯗꯦꯅꯦ꯫ ꯑꯩꯅ ꯂꯨꯍꯣꯡꯕꯁꯦ ꯁꯤꯗ ꯍꯣꯡꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ, ꯃꯃꯥꯅꯦꯅ ꯆꯔꯣꯏꯗꯨꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯍꯣꯡꯅꯤꯡꯉꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯕꯥꯕꯥ, ꯂꯨꯍꯣꯡꯕꯁꯤꯗꯤ ꯄꯨꯟꯅ ꯍꯣꯡꯕꯅ ꯐꯠꯇ꯭ꯔꯣ? ꯑꯃꯨꯖꯥꯎ, ꯏꯄꯥꯒꯤꯗꯤ ꯍꯥꯏꯈ꯭ꯔꯦ, ꯃꯥꯒꯤ ꯁꯨꯃꯥꯡꯗ ꯍꯣꯡꯂꯒꯅ ꯑꯩ ꯌꯥꯎꯔꯣꯏ꯫ ꯑꯩꯒꯤꯗ ꯍꯣꯡꯂꯗꯤ ꯏꯆꯥꯒꯤ ꯌꯦꯡꯂꯒ ꯌꯧꯖꯁꯅꯨ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯄꯥꯅ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ, ꯑꯩꯒꯤꯗ ꯍꯣꯡꯗꯕ ꯌꯥꯗꯦ, ꯏꯆꯥ ꯃꯊꯟꯇꯅꯤ꯫ ꯐꯔꯦ ꯑꯃꯨꯖꯥꯎ, ꯅꯇꯥꯎꯗꯣ ꯂꯥꯛꯂꯒ ꯈꯔ ꯋꯥꯈꯜ ꯇꯥꯅꯕ ꯋꯥꯔꯤ ꯁꯥꯎꯀꯣ꯫ ꯑꯩ ꯃꯤ ꯈꯔ ꯎꯅꯔꯨꯈꯤꯒꯦ꯫ ꯑꯃꯨꯖꯥꯎ ꯃꯀꯣꯛ ꯉꯥꯎꯔꯤ꯫ ꯆꯥꯎꯕꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯎꯕꯗ ꯇꯟꯖꯥꯗꯨꯗ ꯆꯥꯎꯕ ꯂꯥꯛꯂꯦ꯫ ꯀꯩꯅꯣ ꯏꯇꯧ ꯃꯪꯂꯤꯗꯨꯕꯣ? ꯑꯩꯅ ꯍꯥꯟꯅ ꯂꯨꯍꯣꯡꯈꯤꯗꯧꯔꯦꯅ ꯃꯊꯥ ꯁꯥꯔꯤꯕ꯭ꯔꯣ? ꯏꯕꯨꯡꯉꯣ, ꯑꯩ ꯂꯨꯍꯣꯡꯕꯒ ꯄꯥꯝꯗ꯭ꯔꯦ꯫ ꯅꯪꯅꯗꯤ ꯈꯪꯂꯦꯔꯣꯏ, ꯉꯁꯥꯏꯗꯒꯤ ꯄꯥꯕꯅ ꯍꯥꯏꯔꯝꯂꯤ ꯃꯌꯥꯝꯁꯦ꯫ ꯀꯔꯤ ꯍꯥꯏꯔꯝꯂꯤꯅꯣ ꯏꯇꯥꯎ? ꯂꯨꯍꯣꯡꯕꯁꯦ ꯁꯤꯗ ꯍꯣꯡꯗꯕ ꯌꯥꯔꯣꯏ ꯁꯤꯅꯤ꯫ ꯑꯗꯨꯅꯦ ꯏꯇꯥꯎ, ꯄꯥꯕꯅꯁꯨ ꯑꯗꯨ ꯍꯥꯏꯔꯤ, ꯏꯃꯥꯅꯁꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯍꯣꯡꯗ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯑꯩ ꯈꯪꯗ꯭ꯔꯦ, ꯀꯣꯛ ꯁꯥꯔꯦ ꯏꯇꯥꯎ꯫ ꯑꯅꯤ ꯊꯣꯛꯅ ꯍꯣꯡꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯦ, ꯇꯥꯅꯤꯡꯗꯦꯗ ꯏꯇꯥꯎ, ꯃꯤꯅ ꯇꯧꯅꯕꯁꯨ ꯅꯠꯇꯦ ꯐꯔꯝꯃꯣꯏꯗꯕꯗꯣ꯫ ꯇꯧꯅꯗ꯭ꯔꯕꯁꯨ ꯑꯩꯒꯤꯗ ꯇꯧꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯔꯦ꯫ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯅ ꯇꯧꯔꯤꯁꯦ ꯃꯤꯒꯤꯅ ꯃꯆꯥ ꯃꯊꯣꯡ ꯆꯥꯗꯦ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯗꯅ ꯋꯥꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯄꯥꯕ ꯋꯥꯈꯜ ꯇꯥꯗꯕꯅꯤꯅ ꯉꯁꯤꯗ ꯑꯩ ꯋꯥꯔꯤꯗꯅ꯫ ꯈꯪꯗ꯭ꯔꯦ ꯏꯇꯥꯎ꯫ ꯆꯥꯎꯕ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ, ꯑꯅꯤ ꯊꯣꯛꯅ ꯑꯗꯨꯝ ꯍꯣꯡꯂꯝꯃꯤ꯫ ꯆꯥꯎꯕꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯨꯕ ꯂꯩꯀꯥꯏ ꯑꯍꯜ ꯈꯔꯅ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯆꯠꯂꯤ꯫ ꯅꯠꯇꯦ ꯏꯆꯦ ꯂꯥꯏꯕꯤ, ꯇꯣꯝꯆꯥ ꯍꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯃꯆꯥ ꯄꯥꯈꯪꯁꯤꯕꯨ ꯑꯅꯤ ꯊꯣꯛꯅ ꯍꯣꯡꯂꯤꯁꯤꯕꯣ? ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯁꯨ꯫ ꯑꯁꯨꯛ ꯀꯨꯏꯔꯕꯕꯨ ꯔꯥꯁꯤ ꯃꯥꯁꯨ ꯁꯥꯎꯔꯤꯅꯦꯅ ꯀꯨꯏꯃꯟꯈ꯭ꯔꯦ꯫ ꯐꯔꯤꯕ꯭ꯔꯥ ꯐꯠꯇ꯭ꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯅꯨꯄꯤ ꯁꯤꯈ꯭ꯔꯒ ꯑꯇꯣꯞꯄ ꯑꯃ ꯊꯤꯕ ꯐꯥꯎ ꯂꯨꯍꯣꯡꯕ ꯐꯠꯇꯦ ꯍꯥꯏꯗꯅ ꯂꯥꯏꯒꯤ ꯁꯣꯏꯗꯅꯕ ꯇꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤꯁꯤꯅ ꯀꯝꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯇꯧꯅꯤꯡꯕꯗ ꯍꯦꯛ ꯇꯧꯅꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯤ, ꯆꯠꯅꯕ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯇꯣꯝꯆꯥꯒ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯆꯥꯒ ꯂꯩꯔꯕꯁꯨ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯗꯨꯅ ꯂꯩꯁꯤꯗ ꯍꯥꯏꯔꯛꯏ꯫ ꯂꯩꯁꯦ, ꯑꯩ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯤ꯫ ꯑꯗꯣ ꯁꯤ ꯇꯧꯔꯒ ꯑꯃꯨꯛꯇ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯄꯨꯟꯁꯤꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯦ ꯍꯥꯏꯕꯕꯨ ꯑꯣꯏꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯇꯥ ꯆꯥꯎꯕ ꯍꯥꯏꯌꯣ, ꯐꯅꯤꯕꯨ ꯍꯥꯏꯔꯗꯤ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃꯗꯤ ꯇꯧꯔꯒ ꯌꯦꯡꯂꯁꯤ꯫ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ꯫ ꯇꯧꯒꯗꯕꯁꯤꯡꯗꯣ ꯆꯥꯎꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯣꯏꯅ ꯍꯥꯏꯔꯦ꯫ ꯑꯗꯨꯗꯤ ꯍꯣꯔꯦꯟꯗꯒꯤ ꯍꯦꯛꯇ ꯍꯧꯔꯒꯦ ꯅꯨꯄꯥ꯫ ꯑꯗꯨꯝ ꯇꯧꯔꯁꯤ, ꯑꯩꯁꯨ ꯑꯁꯣꯝꯗ ꯏꯃꯥꯗ ꯍꯦꯛꯇ ꯍꯧꯔꯨꯔꯒꯦ꯫ ꯑꯁꯨꯝ ꯍꯥꯏꯅꯗꯨꯅ ꯆꯥꯎꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, ꯃꯥ, ꯃꯥ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯏꯃꯧꯗꯤ ꯀꯗꯥꯏꯅꯣ, ꯄꯨꯔꯛꯇ꯭ꯔꯕ꯭ꯔꯥ? ꯄꯨꯔꯛꯇ꯭ꯔꯦ ꯏꯃꯥ, ꯑꯁꯣꯝꯗꯁꯨ ꯌꯨꯝ ꯊꯥꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ, ꯑꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯔꯥꯁꯤꯅ, ꯁꯤꯗꯁꯨ ꯅꯪꯒꯤ ꯌꯨꯝꯅꯤꯅꯦ, ꯏꯃꯥꯒꯤ ꯌꯨꯝꯗꯤ ꯅꯪꯒꯤꯁꯨꯅꯤ, ꯏꯆꯥꯅ ꯊꯟꯇꯅꯤ, ꯅꯪꯒꯤ ꯂꯣꯏꯅ ꯑꯣꯏꯗꯧꯔꯤꯅꯦ꯫ ꯍꯣꯏꯁꯦ ꯏꯃꯥ, ꯀꯔꯤꯅꯣ ꯂꯣꯏꯁꯤꯜꯂꯝꯃꯒꯦ ꯑꯩ ꯂꯥꯛꯂꯤꯉꯩꯁꯤꯗ꯫ ꯀꯔꯤꯅꯣ, ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯈꯤꯗꯧꯔꯤꯕ꯭ꯔꯣ? ꯍꯟꯗꯣꯏꯅꯤ ꯏꯃꯥ꯫ ꯍꯟꯈ꯭ꯔꯅꯨ, ꯁꯤꯗ ꯂꯩꯔꯣꯗꯅ꯫ ꯏꯃꯥꯅ ꯅꯈꯣꯏꯕꯨ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯕꯗꯤ ꯊꯕꯛ ꯇꯧꯅꯕ ꯈꯛꯀꯤ ꯅꯠꯇꯦꯅꯦ꯫ ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯔꯦ, ꯏꯆꯥ ꯏꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯅꯤꯡꯂꯤ, ꯏꯊꯟꯇ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ꯫ ꯊꯕꯛꯇꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯅꯦ, ꯏꯃꯥꯅ ꯇꯧꯔꯁꯨ ꯂꯣꯏꯅ ꯉꯝꯃꯤꯀꯣ꯫ ꯑꯩꯅ ꯁꯤꯗ ꯂꯩꯊꯣꯛꯂꯒ ꯑꯥꯗꯅ ꯃꯧꯅ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯃꯥ, ꯄꯨꯟꯅ ꯂꯩꯔꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯁꯨꯛ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩ ꯑꯣꯏꯅ ꯆꯠꯈ꯭ꯔꯅꯤꯀꯣ, ꯅꯈꯣꯏꯅꯤꯒꯤ ꯊꯣꯛꯄ ꯇꯧꯍꯧꯔꯣ ꯍꯥꯏꯗꯅ꯫ ꯏꯆꯥꯗꯤ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯀꯥꯁꯦ ꯍꯥꯏꯕ ꯍꯩꯔꯦꯅꯦꯀꯣ꯫ ꯅꯠꯇꯦ, ꯑꯩꯕꯨ ꯏꯃꯧꯗꯨ ꯄꯨꯔꯒ ꯂꯥꯛꯑꯣ ꯍꯥꯏꯗꯕ꯭ꯔꯣ ꯅꯉꯣꯟꯗ? ꯄꯥꯕꯗꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯗꯅ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯆꯥꯛꯐꯥꯎ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗ꯭ꯔꯤ꯫ ꯃꯗꯨꯕꯨ ꯊꯝꯂꯝꯂꯒ ꯑꯩꯈꯣꯏꯅꯤꯃꯛ ꯂꯥꯛꯂꯗꯤ ꯀꯝꯗꯧꯅꯤ ꯏꯃꯥ? ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯏꯀꯣ, ꯑꯩ ꯍꯥꯏꯁꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯕ ꯖꯥꯠꯅꯣ? ꯑꯩꯕꯨ ꯍꯪꯕꯤꯔꯨꯁꯤꯔꯅꯦ ꯃꯈꯣꯏ ꯃꯄꯥꯗꯨꯕꯣ? ꯍꯪꯉꯣꯏꯗꯦ, ꯃꯥꯅ ꯊꯣꯛꯍꯜꯂꯤꯕꯅꯤ꯫ ꯉꯁꯤ ꯑꯁꯨꯝꯅ ꯂꯩꯔꯤꯕꯁꯤ ꯃꯥꯅ ꯂꯩꯍꯜꯂꯤꯕꯅꯤ, ꯍꯪꯉꯣꯏꯗꯦ ꯑꯩ, ꯅꯥꯁꯅꯨ꯫ ꯁꯣꯝꯗꯅ ꯇꯣꯝꯆꯥ ꯃꯃꯧꯕꯨ ꯀꯧꯔꯤ꯫
ꯕꯦꯝꯃ ꯃꯧ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯏꯀꯣꯒꯤ ꯏꯁꯤꯡ ꯈꯤꯇ ꯄꯨꯔꯛꯎꯅꯦ ꯇꯥꯗꯦꯅꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯃꯥꯕꯣ ꯀꯧꯕ꯭ꯔꯣ ꯄꯥꯕ ꯍꯣꯏꯅꯦ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯄꯨꯔꯛꯎ ꯍꯥꯏꯕꯅꯤꯗ ꯂꯩꯁꯤ ꯏꯁꯤꯡ ꯂꯧꯔꯨꯗꯨꯅ ꯃꯀꯨꯗ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯕ ꯉꯥꯏꯍꯥꯛ ꯂꯩꯇ ꯀꯣꯏ ꯀꯧꯕꯗꯣ ꯇꯧꯔꯛꯀꯅꯨ ꯊꯕꯛ ꯇꯧꯐꯝ ꯈꯪꯗꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯇꯧꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯃꯧꯒꯤ ꯑꯍꯣꯡꯕꯁꯤꯕꯣ ꯐꯅ ꯐꯕꯣꯏ ꯅꯤꯡꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤꯁꯤꯗ ꯌꯥꯎꯈꯤꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯅꯦ ꯇꯣꯝꯆꯥꯁꯨ ꯅꯥꯕ ꯏꯐꯠ ꯐꯠꯂꯝꯗꯦ ꯃꯍꯥꯛ ꯃꯃꯧꯒꯤ ꯑꯍꯣꯡꯕ ꯃꯇꯧꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯂꯩꯁꯤ ꯊꯦꯡꯂꯐꯥꯎ ꯆꯥꯛ ꯊꯣꯡꯂꯝꯗꯦ ꯉꯝꯖꯗ꯭ꯔꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯅꯥꯔꯗꯤ ꯆꯨꯝꯅ ꯅꯥꯗꯦ ꯑꯗꯨ ꯆꯥꯒꯦ ꯑꯗꯥ ꯆꯥꯒꯦꯅ ꯁꯦꯕꯥ ꯇꯧꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯁꯤꯗꯧꯔꯦ ꯑꯩ ꯏꯃꯧ ꯏꯕꯦꯝꯃ ꯂꯩꯁꯤ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯍꯣ ꯀꯔꯤꯅꯣ ꯅꯥꯔꯁꯨ ꯆꯨꯝꯅ ꯅꯥꯗꯦ ꯊꯕꯛ ꯇꯧꯔꯝꯅꯤ ꯇꯧꯔꯝꯃꯣꯏꯁꯨ ꯈꯪꯗꯦ ꯄꯪꯀꯥꯎꯗ ꯀꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯄꯥꯁꯦ ꯏꯪꯒꯨꯝ ꯇꯧꯏꯅꯦ ꯐꯤ ꯑꯃꯇ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯒꯗꯧꯕꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯋꯥꯔꯧꯕꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ ꯄꯦꯜꯂ ꯄꯣꯠꯅꯤꯗ ꯇꯣꯝꯆꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯆꯤꯜꯗ ꯁꯣꯟꯖꯩ ꯃꯃꯥ ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯑꯁꯨꯛ ꯋꯥꯔꯝꯂꯣꯏꯀꯣ ꯑꯩꯕꯨ ꯀꯧꯕꯤꯔꯨꯕꯅ ꯐꯔꯗ꯭ꯔꯅꯦ ꯆꯠꯄꯕꯨ ꯉꯝꯒꯗ꯭ꯔꯥ ꯑꯩꯅ ꯀꯧꯔꯕꯁꯨ ꯃꯥꯕꯨ ꯂꯥꯛꯈꯤꯗ꯭ꯔꯥ ꯏꯄꯥꯟ ꯐꯔꯤꯉꯩ ꯃꯇꯝꯗꯗꯤ ꯀꯧꯁꯤꯟꯕꯤꯗ꯭ꯔꯒ ꯍꯧꯖꯤꯛꯇ ꯌꯥꯝ ꯐꯠꯇꯕꯅꯦ ꯇꯣꯝꯆꯥꯅ ꯀꯞꯂꯤꯕꯗꯨ ꯊꯣꯡꯖꯦꯜ ꯃꯔꯨꯝꯗꯒꯤ ꯂꯩꯁꯤ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯜꯂꯗꯨꯅ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯂꯤ ꯏꯕꯦꯝꯃ ꯀꯣꯕꯤ ꯃꯁꯣꯏ ꯏꯔꯣꯜꯂꯤ ꯂꯥꯛꯑꯣ ꯄꯥꯕ ꯏꯄꯥ ꯆꯥꯅꯤꯡꯗ꯭ꯔꯦ ꯆꯝꯐꯨꯠ ꯑꯣꯏꯅ ꯈꯤꯇꯪ ꯆꯥꯒꯦ ꯆꯝꯐꯨꯠꯀ ꯐꯨꯠꯇꯦꯗ ꯊꯦꯡꯕꯁꯤꯗ ꯆꯥꯔꯣꯏ ꯍꯥꯏꯔꯒꯅ ꯍꯣꯔꯦꯟ ꯑꯣꯏꯅ ꯆꯥꯔꯣ ꯍꯣꯔꯦꯟ ꯑꯣꯏꯅ ꯐꯨꯠꯂꯒꯦ ꯍꯧꯖꯤꯛꯇꯤ ꯉꯝꯂꯔꯣꯏ ꯌꯨꯝꯗꯁꯨ ꯆꯠꯇꯧꯕ ꯂꯩ ꯌꯥꯔꯦ ꯆꯪꯉꯨ ꯅꯪ ꯆꯠꯊꯣꯛꯂꯨꯔꯣ ꯏꯕꯨꯡꯉꯣꯗꯤ ꯊꯕꯛ ꯃꯐꯝꯗ ꯆꯥꯗꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯂꯩꯁꯤꯅ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯔꯤꯉꯩ ꯇꯣꯝꯆꯥꯗꯨ ꯔꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯔꯥꯁꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯉꯁꯥꯏꯅ ꯂꯥꯛꯂꯕꯅꯤ ꯑꯗꯨꯕꯨ ꯆꯪꯕ ꯉꯝꯗ ꯂꯦꯞꯂꯤꯕꯅꯤ ꯉꯁꯥꯏꯗꯩ ꯃꯃꯧ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕ ꯈꯨꯗꯤꯡ ꯇꯥꯔꯤꯕꯅꯤ ꯔꯥꯁꯤ ꯃꯥꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯈꯣꯏ ꯃꯄꯥ ꯅꯪꯗꯤ ꯑꯁꯨꯛ ꯋꯥꯅ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔꯦ ꯇꯣꯝꯆꯥꯅ ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯑꯃꯗ ꯋꯥꯍꯟꯈꯤꯕꯅ ꯉꯁꯤꯗꯤ ꯑꯩꯕꯨꯁꯨ ꯂꯥꯏꯅ ꯋꯥꯔꯛꯂꯤꯅꯤ ꯔꯥꯁꯤ ꯑꯩ ꯅꯪꯕꯨ ꯀꯧꯕ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕꯅꯤ ꯂꯥꯛꯑꯣ ꯆꯪꯂꯁꯤ ꯅꯪ ꯂꯥꯛꯂꯕꯗꯤ ꯉꯁꯥꯏꯅ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯣ ꯑꯩꯁꯨ ꯃꯈꯣꯏ ꯃꯄꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯂꯥꯛꯂꯤꯕꯅꯤ ꯐꯔꯦ ꯉꯁꯤꯗꯒꯤ ꯁꯤꯗ ꯄꯨꯟꯅ ꯂꯩꯔꯁꯤ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯑꯩꯅ ꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯊꯕꯛ ꯆꯠꯈꯤꯕ ꯆꯥꯎꯕꯁꯨ ꯑꯃꯨꯖꯥꯎꯒ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ ꯃꯦꯝꯆꯥꯁꯨ ꯌꯥꯎꯔꯛꯂꯝꯃꯤ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯂꯩꯔꯝꯕ ꯎꯕꯗ ꯆꯥꯎꯕꯅ ꯀꯔꯤꯅꯣ ꯎꯅꯕ ꯌꯥꯗꯕ ꯑꯅꯤ ꯂꯩꯔꯝꯂꯤꯁꯤꯕꯣ ꯃꯪꯗꯤ ꯅꯠꯇꯦ ꯀꯣ ꯏꯇꯥꯎ ꯑꯃꯨꯖꯥꯎꯅ ꯑꯩꯁꯨ ꯃꯪꯂ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯏꯇꯥꯎ ꯆꯥꯎꯕ ꯔꯥꯁꯤꯅ ꯑꯉꯥꯎꯕꯁꯤꯡꯁꯤꯗꯤ ꯇꯣꯝꯆꯥꯅ ꯉꯁꯤꯗꯩꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯗꯧꯅꯤ ꯂꯥꯛꯑꯣ ꯆꯪꯂꯁꯤ ꯃꯈꯣꯏ ꯍꯔꯥꯎꯅ ꯆꯪꯂꯛꯄꯗ ꯎꯕꯗ ꯂꯩꯁꯤ ꯃꯅꯦ ꯃꯀꯨ ꯑꯅꯤꯗ ꯈꯨꯔꯨꯝꯗꯨꯅ ꯏꯃꯥ ꯕꯥꯕꯥ ꯅꯃꯧꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯍꯥꯏꯔꯣꯏꯗꯕ ꯉꯥꯡꯂꯣꯏꯗꯕ ꯀꯌꯥ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕꯁꯤꯡꯗꯣ ꯑꯄꯪꯕꯤ ꯅꯃꯧꯅꯤ ꯈꯜꯂꯒ ꯉꯥꯛꯄꯤꯌꯨꯀꯣ ꯆꯥꯎꯕꯅ ꯏꯃꯥ ꯕꯥꯕꯥ ꯅꯆꯥ ꯅꯃꯧ ꯑꯅꯤꯅ ꯏꯃꯨꯡ ꯑꯁꯤꯕꯨ ꯏꯃꯥ ꯕꯥꯕꯥ ꯑꯅꯤꯕꯨ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯊꯑꯣꯏꯅ ꯇꯧꯈꯤꯕꯅꯤ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯅꯨ ꯇꯣꯝꯆꯥꯅ ꯆꯨꯝꯃꯤ ꯏꯆꯥꯒꯤ ꯋꯥꯈꯜ ꯏꯄꯥ ꯁꯥꯎꯗꯦꯀꯣ ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯇꯥꯡꯕꯅꯤ ꯉꯁꯤ ꯏꯃꯧꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗꯒꯤ ꯇꯣꯉꯥꯟ ꯇꯥꯔꯝꯂꯕ ꯏꯃꯨꯡꯁꯤ ꯄꯨꯟꯁꯤꯟꯕ ꯉꯝꯂꯤ ꯑꯩꯒꯤ ꯏꯃꯧꯗꯤ ꯁꯅꯥꯅꯤ ꯁꯅꯥ ꯑꯃꯨꯖꯥꯎꯅ ꯉꯁꯤꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯃꯔꯛꯁꯤꯗ ꯑꯩꯒꯤꯁꯨ ꯑꯃ ꯌꯥꯎꯔꯤꯌꯦ ꯂꯩꯁꯤꯅ ꯀꯩꯅꯣ ꯃꯦꯝꯆꯥ ꯅꯪꯗꯤ ꯁꯤꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯆꯦꯆꯦꯜꯂꯛꯂꯤꯕ꯭ꯔꯣ ꯌꯥꯝ ꯊꯥꯖꯗꯦ ꯍꯤꯡꯆꯥꯕꯤ ꯃꯦꯝꯆꯥꯅ ꯍꯣꯏ ꯏꯇꯥ ꯑꯩꯁꯨ ꯂꯩꯔ ꯂꯩꯗꯧ ꯁꯔꯨꯛ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯥ ꯑꯃꯨꯖꯥꯎꯒꯤ ꯃꯇꯨꯡ ꯏꯜꯂꯕꯅꯤ ꯇꯣꯝꯆꯥꯅ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯃꯉꯥꯏꯗꯅ ꯏꯆꯥ ꯄꯣꯛꯆꯕꯩ ꯃꯍꯩ ꯍꯥꯏꯕꯗꯣ ꯆꯪꯉꯨ ꯏꯃꯨꯡꯗ ꯉꯁꯤꯗꯤ ꯉꯥ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯂꯒ ꯍꯥꯎꯅ ꯆꯥꯊꯣꯛꯁꯤ ꯑꯁꯨꯝꯅ ꯇꯣꯉꯥꯟ ꯇꯥꯔꯝꯕ ꯏꯃꯨꯡꯗ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ ꯃꯆꯥ ꯑꯐꯕ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯑꯍꯜ ꯑꯣꯏꯔꯕ ꯑꯅꯤꯗꯨ ꯑꯋꯥꯕ ꯈꯪꯗ ꯅꯣꯛꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤ